Hello mayam, ngasisu mayam gidamukta aseng buthoki wari mapuduna lakjare mayam puna taminarasi wari si kamai tawbano karma hamda thoki bano haitaragadi wari se aina mamangda wari libata yawkiba sigi Kaibu Lamjau National Park changai leibado adugi manungda sangsalakanda aina island ani khak lei haibado adudugi island do aduda nupa khara khakna koi lekai digi ko nupa khara khakna koi degi hanba ko senior khara lin je makhunda yopak taraga tan bai wari ne khamba phare tuti maya ai wari si makha chathara gi aduga lin du da tan bada yawkhriba mi jing du ti masak maming di panjar aroige aina lekadoi wari se khoi gi kalen matam da thoki wari ne khamba koi kalen matam sida khoi gi hairiba khoi gi national park manung da leiriba khoi gi ising sing se mayeng loin tae ba khamba khong na chatpa phau yai haidu yau ja ne then le khamba adu khoina ising je mayeng tara kanda khoina ngam yam phai ba khamba electric battery taro kapa ko yam phai do seasonam da matam khajik tani da du phangi sit adumaina nga phaba chatpa dagiti injang hekpa chatpa chingdu da singum khar lokthokpa chatpa sum chatlidana arda ngasagi lin je marang kaina laibi si dum thengna bai ta chau lin adaidi moina lin je khar pha chena adumaina nongma moi khar lak bai tare moi mafam mamadi khangi ne ko sai mafam sida lin je saura leire lin je khar leire adu lin je kharo bai bai tare ko to si khar pha drati yara roina dumaina moi se lin je pha ba lak bai tare de lin je makhunda changi bai tare lin je ya me ba ko lin je makhunda changi sida moina sing dani na khoi gi tan ba je khoi gi angam ba dani na tan ba je yam lai ba khang ba lin je plane da ding moi ba ko sing da yam lai khang magi ngam thaba saruk sida khoi gi khoina tawra iba laibak sing je dum giring indha khar dum kumdha gi duine ba khambra angam bane phanyam 35 angle dumaina ngam gani hai sing ada lin je khoi gi masa masu su na treba khoi kharau lam mama khar hen dumai sang ma kharau jing dunia ba kham adukan moina lin je ta mena mathang lin taruk ti pha duine ba kham lin taruk pharaga lin nama mamai da kitang ka aga nan thok ki duine kham ade moi se lin je ta le moi ma taruk ne lin ta la kan sida lin je ahumari churok chubdagi di mathang lin taruk sore ba kham lin taruk sore lin tare chub lin pha ba ngam dre ba moi lin je khoi kharadi mamai wai de kharadi kak khare ba du changsing khare ba pha ba ngam dre yan ta adai di moi se hai ba mafam sida pak changu ya hitri moina changu ya dre se kari gino hai tar ga dinga sai ki nan tho auri ba lin du na moi ngon dan kari gumbam choi da tor kan ya ba moi khangi dumaina moi su ji bane hekta minung si khangdana mi gi mayum da hekta makon da ta la hat pa hai ba cha phana mahu pan ba ji oi sino ma khambra moina loina pha ba ngam sate mi mamai ka ga mas nan tho khare ba lin gi film ga yam lai moi mamit da moi kai ka nam yaw na moi ki cha ne moi ton amon na moi su chang ki te du ma phang du ta cha ka yam lai du phang du da chumai tau da na thoki me wari chem tang sto lo silage ngasi kitang jitel thank you ma'am